Miss PAODAM ing tabiribasingbu ahanba maksada nomaithing kundisoina taram oktoboloina khurumjari ngasigi maroiba pauda Rongmai naga furupna mapung oiba thaudang lauduna puthorakhiba Petroleum amadi gas puba gari chahum henba Imphal da yourakhre Manipur thokliba irang loisilu aikhogi ireba aikhoi isana ngakjarasi haiba miyang khongcha chatkre Manipur thajilakliba masing yamlaba Central Force singna Manipur gi lan loisinba ngamgadawribra haina ima khontok hanbi maya paibi gi secretary na hanglakli loinena NEET ki question paper leak oikhibada chenabani haiba myoi ahum phare mapungaba pau miyam da pizari cookie singi lana maram Jiri bam da panduna lairambadagi Rongmai naga furupna mapung oiba thaudang lauduna Imphal da puthorakhiba Petroleum amadi gas puba yauna tongan ba gari chahum henba ngasi Imphal da yourakhre loinena gari sing aduna Imphal West District ki Khumbong yorakpada coordinating committee Petroleum and bulk LPG driver amadi Khumbong club maya paibi singna driver sing amadi makhoi bungak senduna purakhiba Rongmai naga furupki myoi singbu harau tayam okre Khumbong gi akoibada leiba masing yamlaba miyamna saru yawna pangthokpa thawmaduga mai lenena coordinating committee Petroleum and bulk LPG driver ki member GH Kumar na lanasina maram oidna security yaura fawba Imphal da tholokpa ngamdana leiramba gari singbo Rongmai naga furupna mapung oiba thaudang lobiduna gari singda apanba amata yauna puthorakpa sigidamak driver singi maikaidagi Rongmai naga singbo thagaba phongdoi loinena lengaknasu lambi asida kanaguma amatana ayat apan pidana gari chatpa yanaba mathau taba thabak paikhatpiu haiki Ayo mas daira koi kan tawo ya oi blocker tawo ya oi na sakmo na salu kan da kamo ai na ako ni haki na ngasi ye ko pai na ba sto ko ra je sigi na to mai che ma singo ai ngai de na ka tare Amorumda petrol diesel gas amadi atei nomugi mathau taba pot puba gari sing adubo asoi angam amata yawna jiribamdagi Imphal phawpa iholakibada achouba thaudang laukiba Rongmai naga students union Manipur gi president Daichuina National Highway da puriba polam singasi furup kanglup amakhaktana sijinagadaba polam nate maramasna furup anigi irangi namada National Highway singda kanagumba amatna makhatana lambi thingbagi khothabak chathabiganu loinana Rongmai nagagi maikidagisu makhatana National Highway asida maram chadaba khongjang amata changchin handanaba angamba thakta honagani haiki Highway se ni miyam ni bantau ganu highway se koi highway ngamda to masi crisis between two entities na maram oira bantau highway se para district ide highway se koi ni mang ni kayumba doctor hospital da doctor leite highway gumba atuka school da uza leite highway gumba adu matna koi government na koi na pursue to matna so government kai ma pakum bid da di adu matam da bantau highway se koi at least koi yai adu bu thoi ba crisis sina maram oira bantau highway se it's not a wise step because yaudaba innocent oil ba ni miyam lei public miyam lei ni miyam wahan ba highway se chunde Jiribam district ki Boro Bekra subdivision gi hauji Gaukhal AR camp dagi nongpok lomda leiba Tuisen khunda leiba maitei gi yum ama kokini chingnaba singna ngasi ayu pung 3:00 taba dwaida bom sizinaduna thugai kre hari yum masi tongbram suba sing kauba miyamagini masadi Imphal da laikhiba matam oibna asok panthokide thodok asi Gaukhal AR camp leiriba mafamdagi nongpok lomda kilometer amatang khaimuk chatlaga leiba Tuisen lalpani lambi mayada thokibani hojik mitei singi yum khalaga thugaiba mai thaba torokpa sida Gaukhal amadi masige kobida leiriba mitei yum singda amuk attack chatharakani haibagi mi paiba leiri maramadna mitei yum sing asoyangam thoktanaba security ki section thorang lokhapiu hairi
Leisembi Private Limited amadi Matik Mangal Private Limited Company ani asi maitai khaktagi nate Jiribam da leriba furup khuding makini company ani asi ki godan bo bom langsinduna amang ata thokhalamba haibasi Jiribam da khundariba furup singi laibak thibani haina Matik Mangal Private Limited ki Managing Director Tongbram Subhas na phongdorokli waphamasi haukiba ahingi nongalamdai da Jiribam District ki Gaukhal Boro Bekrada leiba Tongbram Subhas ki yumga punna leiba company ani asi godown da bom langsinduna amang ata thokhalambagi matangda ngasi Manipur Press Club ta pangthokiba pawgi mifam mata mahangna phongdokibani Subhas na hai company ani asi Jiribam da leiba furup khuding maki oina zakhutnaba amadi organic ki oiba polam sing puthokpaga lona mafam asigi miyam bo thabak pinaba pandamda lingkhatkibani company ani asi dagi puthokpa organic ki oiba polam se mapalaiba kaya da thadna lamdam asigi semitlonda achauba kanaba piribani masibo maite khakki oiba mityengda company ani asi godan bo amangata thokhan bhaibasi Jiribam da leiba furup khuding maki laibak thibani asigumba thawong asi makhatan tawbiganu hainasu phongdoki upadiri laga digi jiri digi laga manungda borbekasi kilometer kulipan kuchang lapi sida tumam sa hunde miten laga khantam karaumi na khantam aduk dum khalaga ni limje saagani fu da ko source de kom mitari legra nomo ko legra to tham legra chahim legra nahin ba frida ani jiri lunga ko khalaga saagani ko na tamnan mai to rakhabe bom lo to gai diram Amarumda United Labour Association ki Secretary Suman Thoksomna phongdorakpada haukiba numit tarani mamangdasu mafam asigi labor ama kudungthiba nangkiba leire masigi makhadana company ani ki godan amang ata thokhalamli asigumba thawong kaya asi aikoi miyamna kayam kuina yengkigani bom langsinduna amang ata thokhalamliba mafam asigi manak nakna Central Force kaya leiribani makhoi leina matau karamna mafam aduda amang ata thokhalamlibano masi mai leinaba authority na thidokta thoklabadi labor kaya kholai pairak payai haina mahakna makhata khi Border Town More da leiba Special Commando Police amadi Central Force ki apunba team amana More Police Station mamangi mafam sing yauna Maharaj Gambir Singh ki mitam leiriba mafam singda sit sengdokpagi thabak sathakri hairi ngasigi amot akai sing set chengbaduda Special Commando ge SP Krishna Tombi Imphal Police ki Manipur Police ki Additional SP Riyazuddin na Lusing Bagalonena Special Commando ki Personnel Singh More Police Station ki Personnel Singh BSF ki Personnel Singh amadi Fire Service ki Personnel Singh su saruk ya ki hairi Kakching District ki Commando Kakching Hiang Police Station ki team amadi A126 Battalion BSF ki apunba security na ngasi Hianglam Natekong amadi Khoidom area da combing operation chathakre operation aduda Khoidom mamang lekai inter village road manaktagi khosokolai polam kaya phagakre ngasi phagakkiba polam singdi country made pistol ama detonator galoinaba 36 mmki hand grenade mari Chinese hand grenade ama tube launching manga kapa yariba maru tara yauba magazine galoinaba carbine ama tear smoke shell nipan smoke grenade ama amadi battery amadi charger singaloinaba Baofeng wireless set amani fagalaba polam sing Hianglam Police Station da makhataba action nokhanaba khosinakre hairi ngasigi operation adu Kakching District Police ki SP Thoksom Bikramjit Singh MPS ki pautang makada Commando Unit Kakching ki OC Sobeda Soraisam Birlana Luchinki combined team asi ayuk pung taruk makhaidagi ayuk pung 9:35 rom taba fawda yumthong yankhai romda changduna thi humbagi thabak chathakhibaga loinana apunba myoi chamo kolomsu amomta oina wahang pang chathaki madugi makhata na thibada hariba khusukulai sing asi phagak pangam khibani hai Kakching dagi Irengban Fauga Texam Takiba Lambi Matam Sangna Sembi Raktabana Chathok Chashinda Khudong Chada Duna Lakiba do Kakching Assembly Constituency gi MLA Mayang Lamam Rameswar gi meeting makhada ngasidagi repairing tawna Chathok Chashin yananaba semjinba hokre Prime Minister Gramin Sarak Yojana PMGSY gi makhada leiriba lambi asi semjinba hawraduna MLA Rameswar na hai matam sangna lambi asi sempitna leirambana lambi asi chathok chashin tawbada khudong chadaba kaya mayoknaduna lakibani
ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯤ ꯑꯁꯤ PMGSYꯒꯤ ꯃꯈꯥꯗ ꯁꯦꯝꯅꯅꯕ ꯁꯦꯡꯁꯟ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯆꯠꯄ ꯌꯥꯅꯅꯕ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯀꯛꯆꯤꯡ ꯈꯨꯟꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯍꯧꯔꯒ ꯏꯔꯦꯡꯕꯟ ꯊꯣꯏꯕꯤ ꯀꯩꯊꯦꯜ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯕꯅꯤ ꯃꯊꯪ ꯊꯥ ꯖꯨꯂꯥꯏ 9ꯗ ꯇꯦꯟꯗꯔ ꯇꯧꯗꯨꯅ ꯀꯣꯏꯂꯥꯁ ꯊꯥꯕꯒꯤ ꯊꯕꯛꯁꯨ ꯑꯊꯨꯕꯗ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯤ ꯃꯍꯥꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯄꯥꯝꯕ ꯂꯝꯕꯤ ꯊꯣꯡ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯟꯅꯕ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯊꯧꯗꯥꯡꯅꯤ ꯃꯍꯥꯛꯅ MLA ꯑꯣꯏꯔꯛꯄꯒꯤ ꯇꯦꯜꯂꯕ ꯆꯍꯤ 3 ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯀꯌꯥ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯍꯟꯗꯛ ꯇꯥꯝ ꯑꯁꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯁꯦꯝꯍꯧꯗ꯭ꯔꯤꯕ ꯑꯋꯥꯠꯄ ꯂꯝꯕꯤ ꯊꯣꯡ ꯑꯃꯗꯤ ꯑꯇꯩ ꯊꯕꯛꯁꯤꯡ ꯑꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯃꯈꯥ ꯇꯥꯅ ꯊꯧꯖꯥꯟꯕꯤꯗꯨꯅ MLA ꯑꯃꯨꯛꯀ ꯑꯣꯏꯍꯟꯕꯤꯔꯕꯗꯤ ꯀꯛꯆꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯃ ꯑꯣꯏꯍꯟꯅꯕ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯈꯤꯒꯅꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧꯗꯥꯡ ꯑꯣꯏꯖꯒꯅꯤ ꯐꯣꯡꯗꯣꯛꯈꯤ ꯑꯩꯍꯥꯛꯅ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯤ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕꯁꯤꯅ ꯄ꯭ꯔꯖꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯅ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯄ꯭ꯔꯖꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯅꯤ ꯑꯩꯅ ꯇꯦꯜꯂꯕ ꯆꯍꯤ 3 खरा हेन पायरक्पा मतमसिदा कक्सिंग केंद्र की मनुंगदा तौबा याबा डेवलपमेंट लंबी की ओइरो डिस्ट्रिक्ट हॉस्पिटल साबगी ओइरो मार्केट साबगी ओइरो अदुगा कोई वाटर सप्लाई स्कीम की ओइरो अदुगा ड्रेनेज की ओइरो दरकार ताब सिंगसी मथक मथंग तौरंग नबाई कन्ना होना जके अदुगी बुदौ इबेंदौ नसु असिबात पिनबिबो ओइसनु अखोइना ꯂꯝꯕꯤ ꯁꯦꯝꯂꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯣꯜ ꯏꯔꯦꯡꯕꯟ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯦꯝꯕꯔ ꯋꯤꯜꯁꯟ ꯀꯧꯕ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯁꯦꯝꯕꯤꯔꯛꯇꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯇꯝ ꯁꯥꯡꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯥꯛꯄꯗꯒꯤ ꯀꯛꯆꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLAꯗ ꯍꯥꯏꯖꯔꯨꯕꯗ ꯂꯝꯕꯤ ꯑꯁꯤ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯕꯤꯗꯨꯅ ꯁꯦꯝꯕꯤꯔꯛꯄꯒꯤꯗꯃꯛ ꯏꯔꯦꯡꯕꯟꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯔꯛꯈꯤ MLA ꯔꯥꯃꯦꯁꯣꯔꯅ ꯂꯝꯕꯤ ꯔꯤꯄꯤꯌꯥꯔꯤꯡ तौबा अदु येंसिलबा तुंगदा कक्सिंग खोंगनांग मरी फांगबदगी कक्सिंग मखा लेकाई पाजी मांतोफ फावबा पेपर ब्लॉक टेक्नोलॉजी सिजनना सेमजिलिबा लंबी की फिबमसु येंसिलमखी कक्सिंग वारी सेनापति लेकाई नित्यानंद मांडो परेंगदलिबा NB Career Home Come Tutorial Center na senduna nongmagi oiba motivational and interaction program ama ngasi library and information center kaksingi mipun sangda pangthokre mahairoi sing amadi mama mapa oiba kayana saruk yadna pangthokiba motivational and interaction program aduda JM University gi hanagi vice chancellor Dr. N Ras Mohana athoiba mithung kaksing ward Number 3 की हाना की काउंसिलर M मेमिना थरमापु अमसुंग कक्सिंग हायर सेकेंडरी स्कूल की रिटायर सीनियर लेक्चरर डॉक्टर N प्रमोदिनी अमदी आइका खा मणिपुर कॉलेज कक्सिंग की कोऑर्डिनेटर KSA जोय कुमार ना खन्नबा मिथुंग अमदी मोटिवेटर सिंग ओइना वर सरुक याखी Santalaishram Center, Professor and Head Indian Statistical Institute Delhi ngasi anganjing Eco Park Kaksing da lakna Sunday khudingi ayukta pangthokpa Sunday Eco Club activities da saruk yabaga lonena anganjing Eco Park ta sana khongnang amasu thakre tungda ngasi gi thoramda saruk yakiba mahairoi singa lonena interaction session amaso park asida leriba potha sangda pangthoki ngasi gi thoramda CM gi Green Ambassador Oirambi Valentina Elangbam amasung Nomaitem Ratan Second in Command CRPF Headquarter Delhi so Saryaki amadi Management Committee Anganching Eco Park Kaksing Coordinator Surjit Khatrimayumna Park sita Panjaba Haibung Amun Mamaso Professor Santata Kuto Tauki Lonena Professor Santana Maru Koklam Labaching amadi Amukhana Sanghanduna Yellow Upal Kaya Kanbibagi Damak Adam Kaksingbu Thagap Pongdokpaga Lonena Mahaki Maikidagi so ang mamateng pangani haibagi thazaba pongdoki Bangladesh Laibakta Manipuri Maitai Macha MBBS tamba Mahairoi singna Maitai Ichil Inau singa
naknaba mari ama sagatpagi khongsat amasung Manipurda tangdu leitaba hanjilaknabagi papuda thongnijakre Bangladesh leibakta khundariba Manipuri Maitei Singa Manipurda Bangladesh leibakta mahai masing tamliba maharoi singa hena naknaba mari ama sagatminaduna I marigi ichil nausing nungsinaba puraknaba thabak lepna chatarapagi saruk ama oina Manipurdagi Bangladesh leibagi Bogurada leiba TMSS Medical College ta MBBS first year final thakraba maharoi mari Bangladesh ki Bangladesh Laron itik tawduna leiba Maitei macha success guidance ki proprietor Khoirom Prosanto amasong Bisgao Manipuri Club BMC ki General Secretary Social Worker Soraisam Utpolna Harau Taram Okre Bangladesh Benugach Ramnagar da leiriba Manipuri Maitei Singna khundariba mphom singda makhoi punsi mahing amasong makhoi yumlei kare na chingbasu yengbaga lorena wari watai sanaduna I marigi ichil inausing ichil inaugi nungsi mari sagat mina khibaga lonena Manipurda amuk tangdu leitaba hanjinabagi taibang mapuda thongnijabaga lonena Manipuri lamyanba hijam irabot ki mafamda haikat laikat pangthoki lonena Bangladesh Maitei Machagi Chauthok Chaningai Oiraba Ministry of Industry ki Additional Secretary Oiriba T Porimol Singa Leibaki Social Activist L Ibunghal Siamol Social Activist Hamom Dilip Nongmaitem Dilip Lila Oza Rajkumar Maitei Chanu Suchona Dr. Setu Social Activist Oza Haubam Tony Kaisam Kajona Chingbana Taram Okay Bangladesh ta Manipuri Maitei Sina Hanba Kundaki Bani Haini Longnariba Bisgao ki Ariba Club Ama Oiriba Bisgao Manipuri Club BMC ki General Secretary Amasong Success Guidance ki Proprietor Utpolna Fongdorakpada ngasi Bogurada Mahitam Diba Ichan Singna Lakpada Makhoi Boykoina Okpangam Kibasi Ekogi Laibok Pabani Handaki Asina Ahomlak Suba Okpa Oire Bangladesh ki Mafam Kayada MBSS Tamliba Makhoiga Bangladesh ki Maitei Ekoiga Yamna Chetpa Mari Ama Leifam Thokli Haina Fongdoraki Lonena Ima Leibak Manipurda Tangdu Leitaba Hanjinabagi Mapuda Thongnijari Haina Sufongdoki Manipurda Thokliba Irang asi Atubada Loishilo Ekogi Ireiba Eko Isana Ngakjarasi Haiba Miyamgi Kholau Puba Khongsat Ama Moyangda Manipur Chanura Lamjinglop Machal Bisnupur District na Sendona Miyoi Lising Kayana Saruk Yadna ngasi Miyang Khongsat Chatkre Khongsat adu Mukta Higher Secondary School Kokilabon Moyangdagi Hauraga Moirang Kaitel Fauna Laklaga Hemam Nilamani Ngangkha Lampak Sports Complex Lamthongpham Oidna Loishinki Manipurgi Tonganba Mafam Kayadagi Lakpa Miyoi Lising Kayana Saruk Yadna Thokliba Khusimgi Irang Loishilo Ekogi Ireipa Ekoi Ngaksagadabani Ekoi Isana Isabu Kanjagadabani Apunbana Pangalni Ekoi Amata Oina Pullasi Mitop Singna Ekoi Bukan Biroi Ekoi Kanana Lakla Kanbigadabanate Ekogi Tunglamchat Ekoi na Semgadabani Haina Thaba Plekar Kaya Sizinnabagalonana Kholau Kaya Sulauki Miyam Kholau Puba Khongsat Adugi Panthungpham Oikiba Mafamduda Miyamgi Khongsat Adu Loiraba Matungda Miyamgi Ibam Phamamasu Pangthoki Khongsatuga Mailenena Machal Bisnupur District ki Co-Convener Moirang Thep Nirmalana Fongdokhibada Chai Heraklaba Faubada Manipur amadi India lengakna thokliba irang asi warshin puroknaba honabide aduna irang asna loshindabani maram asina warshin puroknaba miyamna punchilaga kari tawsigi haiba khananaba amadi tananaba tharomasi sinbani haiki Hi ama henjilakle ngasi phawbada center na su state government na su makhoi gi side gi kari ko mamata chap chaba solution ama puthokpi da basida akoi chanura sing habide koi lamda masta leiriba pokchar ba chanura moina koi chanura sing na yengba ngamakta da gi koi na ngasi manipur da mangkhriba tangdu leita ba santi leitaba punsi ama leirakli base masi khuding maksi santi pusin pubira o haidana koi na yamna peaceful oiba maongda senjaba adugumba khongsat ama khakna Social Scientist Dana Bilai Samna Fongdokhibada Chai Henjilaklaba irang asi Manipur lengak amadi India lengakna thingbagi wafam leitaba miyoi kayana yum leitaba chakni finiba hanagi ekogi punsidagi ona tainabada lairakpa maduda natana masida ethnic cleansing yaurakpa genocide yaurakpana nauriba nupi masasing ngasi tholakpani tungkoiba yaba warashin puroktaba sina yum kaya maine tumna chakiba
tamthiba misimina kaya yaurokpa miyamgi lanthom manglakpa sida lengakna tumin leisinba sida miyam horakpani haiki जिदा खुंगंगी चमजरगब नुपी सनुराम यामना सिगी स्टैंड जी लौरक पैसे मोइना याम फजना वखन खदबम थई था उम नते ngaisi numit kharni gi matungda था फादना वारोसिन पोना बोनबदा दिल्ली ना चोबा थोदांग लोबा स्टेट नाजु अंगक पद मोइदा कन्विंस तो लगा मतम सांगना चाना चिना लेना बोनबगी मथौ ताबदु ngasi angang sing chanura sing simbi spejigi magi maroi wafam so ene stoi thamjagi thank you Manipur gi apunba saktam kaiba yabagi lakliba ki basibo ponna mayoknabagi mahutta lamdam asigi intellectual amadi politician kharna wakai ngangduna leiriba si tawbiganu haina lamlai asigi MLA KH Ibomchana apel tarakli wafamasi Imphal East District ki wangkai andro parking da Uclean Wheel Laundry haiba Asia gi oina khwaidagi chawba laundry company asigi anoba dukan ama hangdokpagi tharom da haikibani tharom aduda MLA Ibomchana makha taraduna Mamang Jahigi Mehomdagi Hauna Lamdamasita Tokliba Koki Singilanasna Miyamasi Kam Ting Naware Lunina Lan Asi Ngasi Pauba Santi Purpangam the Night State Asita Housik Asi Kari Anoba Awan Malakadagi Haibagi Miyamda Achabohang Ama Oribani Asumna Lamdamasiki Upon Besaktam Dak Chown Sinarapaki Pibamasida Lamdamasiki intellectual Amadi politician Karana Lenga Asita Wakai Kaktangang Laga Laibasi Taubigano Madugi Mahut Lamdamasida Matau Karamna Santi Purak Minagadagi Haibagi Matangda Puna Tabak Tominasi Haiki Amalomda Manipurgi Tongan Tonganba Mupam Singda Makatana Hangduk Nabapandam Tamniba Uclean Wheel Laundry Company Sigi Dukanasina Lamdamasiki Tabak Pangdriba Muyaki Adasu Tabak Pibangam Lagani Maramasina Miyam Lasu Lengaki Tabak Kaktangai Bagi Mahuta Sigumlaba Company Singasi Hangdukna Miyam Tabak Pibangamba Muy Amamam Oina Bahonabam Matam Ori Haiki Lol yamna khangbana like haibani matik chaba mahairoi ni haiba yaroi aikoina tamniba mahayaduna achumba lambida chatpa amadi lamdam asigidama honaba mathau tai haina nauria pakhangla bakendrogi MLA Soraisam Kebina Fongdopuri wafam masing asi UNESCO School Maitram Nasinduna Mairak Soba UNESCO School Meritorious Award lisingani kulmari yenthokpagi tharmanga mailina Fongdokibani Tharamadu UNESCO School ki Chairman and Iravanta amadi Sanalebaki Chief Editor Hemanta Kumar Ningomana Maruiba Mitungnen Oina Sarugia Kibagaluna UNESCO School Maitram gi Akobida Leiba Lekai Sindagi Handak Class 10 Amadi 12 da Jada Humudra Mangagi Matakta Panglakiba Mahari Jama Tarukta Manamatum Pidna Mahari Singbu Punin Tawatki Chief Guest ki World Period na MLA na Makata na Hai Manipuri Education System asi Wangba Tanduna mahi tambagi chap chaba mahi phangna ba honadre haibada haimen bathokloi sigumba system asita makhatana chathaduna leirabadi lamdam asigi oiba chaukhatpa purakpa matamda awab oigani maramasina Manipuri education system asi semdokpa mathau tai leibak khunai ama chaukhat hanba haibasida maharoi amadi mama pasingi makuta lei haiki Masi ekhoi parents singna luchina galani ai chado tela adugi pishi jalaki bane adu jalaki bane hairani adu maina chalaba ama ngasi ekhoi gi nurse tam ge hire se example da nurse tam na bahona bada exam thana bahona bada adugi exam da one na badi mata oi se hairani da ina jani Amoromda Tharamatuki Matanga Wangaduna Ningombam Irabandana High School Ama Leragadi Maduna Lekai Aduda Apaba Mahari Thorakani Apaba Maharikia Tholaklaba Matamda Apaba Lekai Ama Oibangamgani Masida School Campus Manungda Kulai Paibasing Janglak Pahaibasi Mahari Singda Aki Tujung Bokan Bakak Natana Apaba Maharikia Semgani Haina Laribasingda Kudungja the Bakaya Ama Mayok Nahali Yaninda Bakaya Lairabadi Maya Babi Natraga Club ki Mihut Singh Yauna Puna Wari Sanabagi Tanja Lawinasi Haiba Wapam Apel Taraki Langsai Thaunagi Nongchup Pana ngasi Imphal West ki Manung Chanalaiba Lairenjamda Hangdokre Langsai Thaunagi Convener Rajiv Khetri amadi Imagi Mairagi Convener RK Sujada Anina Ibudau Pakangbagi Papal Phiral Singkhatuna Haudokiba Tharamaduda Langsai Thauna Nongchup Panagi Office Hangdoki Tharamadugi Saruk Ama Oina Langsai Thauna Nongchup Panagi Volunteer Chaniromna Ibudau Pakhang Ibudau Khamlangba amadi Ibudau Soraringi Mingkhi Sonuna Wasak Lawbagi Tharam Amasu Pangthoki
ngasi gi langsai thangna gi nongcho pana hangdok bagi tharam aduda thawai mural gi ko convener paunam sanahal kakching apun benupi loki convener el kanpanan na chingba myu kyana saru yaki Karamba matamda yum hanjinba ngamgani charabasu yumdagi hena nungaiba leiti haina Indian Super League ISL da Bengaluru FC da represent tawduna sanabata natana India gi team da saruk kyarak yaruraba Manipur da gi koncham chinglen chana na phongdokre ngasi changangai malomda leiba hotel Encanto da Thasiki kuntareta Kumalampakta ISL amadi I League 11 amadi Manipur 11 ani gi charity football match ka mailena pangthokiba pawgi mifam amada wafam asi phongru aduna chungensana na hai Manipur da haukiba chahi gi me homdagi hauduna ngasi fawba chatharli balana sina isa gi leifam Churachandpur da changduna nomata pothaba phanglakidaba chahi henjilakle yum haibasi warabasu nungairabasu yumdagi henba atopa amata leite loinana thasi kontareta pangthokadoriba charity football match asidagi fanglakpa senpam sing adna ngasi mak lana sina chaithing nanglaba awaba tarba miyamna mateng pangani haina su phongdoki Player situation is akoina ngasi lakoriba tangpunde da siliba match asi akoigi player mayam current player mayam contribution ni akoigi senior player mayam koi tanazare mojli inform tawzare koi mayam tanduna ex player as well as current players mayam contribute to ngasi 27 match da fundraise tawraga akoigi awana taraba iram da daki mayam da contribute sipaina tawdadi kitangi thengre adugu iram sina maram moidina koi hana pangtokpasu maram chadaba matang chadaba habdu oigini hana koi postpone tawdala lakpani Pokpadagi siba phawpagi thawmsingda honglakliba machat amadi masina kunagi semilonda piriba jaithing haiba hiramda Manipur University gi Manipur Institute of Management Studies MIMS Auditorium Hall da numit nini chutna chacharakpa workshop ngasi loisinkhre organizing committee numit nini gi khananaina mifamna senduna pangthokpa thawmaduda Manipur University of Culture gi Vice Chancellor Paunam Gonindro organizing committee numit nini gi khananaina mifam gi chairman Thoksom Ibohol Maitaina Ibohol Maitei, the Southeast Asia Cultural Organization Siko Kanglaipak Manipur Advisor Akam Langolna Tharongi Maru Oiba Thoiba Mithungnen Oina Saruyaki Khananina Baduga Mailenana Sana Konungi Custom Secretary Thoksom Iboholna Phongdorakpada Lamdam asigi Maihorondagi Leijaraklaba Chatna Kanglon Hauna Lonchat Nomagi Kaitharakna Lamdam Masi Mapu Pandaba Lebak Amagum Lakle Aikoi miyoibana pokpadagi siba phawgi tharomsingda honglakliba machat amadi masina kunagi semilonda piriba jaitheng asidagi matau karamna kanduna lamdam asigi semilonda karamna chakhothangani haibadugi matangda khananainabagi tharomasi pangthokpani haina su phongdoki Manipur da thajilakliba masing yamlaba Central Force na Manipur gi lan loisinba ngamgadoribra haina ima kontokhanbi maira paibi secretary binana phongdokre wapam masing asi lop asina sinduna DM University gi gate mamangda chathakiba wakar informaduga mailena phongdokibani wakar informadu thangmaiban apunba maira paibi loki miyosingna saru yadna miyam gi kholaw amadi wakar mifam haiba hiram masida chathakibani mifam maduga mailena binana hai Manipur thokliba lana sigi waroshin ama Ngasi fawba India government amadi Manipur lengakna purakpa ngamdaba simak yamna laibak thibani irang loisinbagi namada khun ngapa miyoi mathakta tongan ba kya panjinduna fanjin punsinbagi thabak torokliba asi khudakta leptrabadi mama kya machagi damak thorakani haibasi India government amadi Manipur lengakna karoidabani loinana lana sibu khamjinaba India government na thajlakliba security force singna ngasi fawba kari thabak tawkhrabage security force mayam masna thokliba lana sigi warshin purakpa ngamgadoribra lan haurukliba koki militants singi mathakta akanbe action India government amadi Manipur lengakna laukhatuna athuba matamda lana sigi warshin ama purakna miyam tangdu leitana hingalu haina su phongdoki sibu launa na bagi Manipur sibu launa na bagi tawreiba adugumba chin koki na ko terrorist phatkidraba makhoi gi magai da tonga kanda akhoi gi Manipur da lairiba ima iben ima laibakta leiriba asuguma masa singa se ka pha dana ba khoina ne tawreiba pot mayam se mama khoina yaningde mase kai gumba pha dana se gi matungda amuka hana pharabadi mama khoina amatoiba khongjangda khoi yan mi butalakani khoi central force mayam butalakani haibase ngasi gi lenga ki mafamda su khanganjeri
ꯊꯥ ꯑꯁꯤꯒꯤ ꯇꯔꯦꯠꯇꯒꯤ ꯂꯥꯟꯖꯤꯟꯅꯔꯛꯇꯨꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯉꯥꯗ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤ ꯄꯤꯁ ꯀꯃꯤꯇꯤꯅ ꯂꯥꯛꯇꯨꯅ ꯇꯥꯡ 12ꯗꯒꯤ ꯍꯧꯅ ꯖꯤꯔꯤꯕꯥꯝ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗ ꯖꯤꯔꯤꯕꯥꯝꯒꯤ ꯕꯤꯗ꯭ꯌꯥꯅꯒꯔ ꯃꯜꯇꯤꯄꯔꯄꯁ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯏꯟꯗꯣꯔ ꯍꯣꯜꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯁꯤꯡꯒ ꯎꯅꯗꯨꯅ ꯇꯦꯡꯕꯥꯡꯈ꯭ꯔꯦ꯫ ꯇꯦꯡꯕꯥꯡ ꯄꯤꯕ ꯂꯥꯛꯈꯤꯕ ꯋꯥꯡꯈꯩ ꯄꯤꯁ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯥꯔ.ꯀꯦ. ꯒꯣꯀꯨꯜꯆꯟꯗ꯭ꯔꯅ ꯍꯥꯏꯈꯤꯕꯗ ꯄꯥꯔꯃꯥꯅꯦꯟꯠ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯗ ꯂꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯖꯒꯗꯕꯅꯤ, ꯃꯗꯨ ꯅꯠꯇꯕꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔ ꯄꯤꯁ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯃꯍꯦꯟꯗ꯭ꯔ ꯅꯥꯎꯔꯦꯝꯅ ꯍꯥꯏꯈꯤ, ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯇꯕ ꯌꯥꯎꯈꯤꯗꯦ, ꯑꯗꯨꯕꯨ ꯖꯤꯔꯤꯕꯥꯝꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯁꯤ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯏꯝꯐꯥꯜꯂꯣꯝꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯕꯣꯏꯂꯔ ꯂꯣꯏꯕꯒꯨꯝꯅ ꯊꯝꯕꯤꯔꯤꯕ ꯑꯁꯤ ꯁꯔꯀꯥꯔꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯏ, ꯑꯗꯨꯒ ꯑꯁꯨꯛ ꯐꯤꯚꯝ ꯆꯥꯗꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ MLA ꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯤꯌꯥꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯥꯛꯊꯣꯡ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ꯫ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯖꯤꯔꯤꯕꯥꯝ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯃꯣꯔꯦ ꯇꯨꯝꯕꯒꯨꯝꯅ ꯇꯨꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯉꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ARꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯊꯣꯔꯛꯄꯒꯤ ꯃꯍꯨꯠꯇ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯝꯂꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯀꯌꯥꯗꯒꯤ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯄꯤꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗ ꯑꯁꯥꯝꯒꯤ ꯇꯤꯝ ꯑꯃꯅ ꯖꯤꯔꯤꯕꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯁꯦꯜ ꯑꯃꯗꯤ ꯄꯣꯠꯆꯩ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 8ꯇ ꯕꯨꯇꯪꯈꯜ ꯃꯩꯇꯩ ꯈꯨꯟꯗ ꯂꯩꯕꯤ ꯖꯨꯔꯤ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛ JNNꯒꯤ ꯁ꯭ꯇꯥꯐ ꯔꯤꯄꯣꯔꯇꯔ ꯑꯣꯏꯕꯇ ꯅꯠꯇꯅ ꯅꯣꯔꯊ ꯏꯁꯠ ꯋꯤꯟꯗꯣ TV ꯅ꯭ꯌꯨ TVꯒꯤ ꯖꯤꯔꯤꯕꯥꯝ ꯀꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯣꯏꯕꯤ R.K. ꯆꯟꯗ꯭ꯔꯁꯅꯥ ꯗꯦꯕꯤꯒꯤ ꯌꯨꯝ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯈꯤꯕꯤ ꯑꯋꯥꯕ ꯇꯥꯍꯧꯔꯕꯤ ꯄꯥꯎꯃꯤꯗ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗ ꯑꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯈꯤ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 6ꯇ ꯀꯨꯀꯤꯅ ꯆꯤꯡꯅꯕꯁꯤꯡꯅ ꯃꯩꯇꯩ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯖꯤꯔꯤꯕꯥꯝꯒꯤ ꯁꯣꯔꯣꯛ ꯑꯇꯤꯡꯕꯤ ꯈꯨꯅꯧꯗꯒꯤ ꯁꯣꯏꯕꯝ ꯁꯔꯠ ꯀꯨꯃꯥꯔ ꯁꯤꯡ ꯆꯍꯤ 65 ꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ S. ꯕꯕꯥꯍꯜ ꯁꯤꯡꯒꯤ ꯃꯤꯍꯥꯠꯀꯤ ꯃꯇꯨꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯏꯔꯥꯡ ꯍꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝ ꯕꯤꯗ꯭ꯌꯥꯅꯒꯔꯗ ꯂꯩꯕ ꯃꯜꯇꯤ ꯁꯨꯄꯔ ꯀꯝꯄ꯭ꯂꯦꯛꯁ ꯏꯟꯗꯣꯔ ꯍꯣꯜ, ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯑꯞꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ, ꯁꯣꯔꯣꯛ ꯑꯇꯤꯡꯕꯤ ꯍꯥꯏ ꯁ꯭ꯀꯨꯜ, ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ, ꯍꯔꯤꯅꯒꯔ ꯑꯃꯗꯤ ꯕꯣꯔꯣ ꯕꯦꯀ꯭ꯔꯥ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯅꯤꯄꯨꯔ ꯃꯄꯥꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ CSO ꯑꯃꯗꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯋꯥꯃꯩꯆꯥꯛ ꯈꯥꯡꯂꯤꯕ ꯏꯟꯃꯦꯠꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝꯗ ꯄꯣꯛꯄꯤ ꯑꯍꯥꯟꯕ ꯖꯤꯔꯤꯕꯥꯝꯒꯤ ꯗꯣꯛꯇꯔ MD ꯑꯣꯏꯕꯇ ꯅꯠꯇꯅ ꯔꯤꯝꯁꯀꯤ ꯃꯦꯗꯤꯁꯤꯟꯒꯤ ꯍꯦꯗ ꯑꯣꯏꯅꯁꯨ ꯊꯧ ꯄꯨꯔꯝꯕꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯖ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯍꯦꯗ ꯃꯦꯗꯤꯁꯤꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯊꯕꯛ ꯇꯧꯔꯤꯕꯤ ꯗꯥꯛꯇꯔ ꯁꯣꯔꯣꯛꯈꯥꯏꯕꯝ ꯕꯩꯒ꯭ꯌꯕꯇꯤ ꯗꯦꯕꯤꯅ ꯖꯤꯔꯤꯕꯥꯝꯗ ꯂꯥꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯗ ꯑꯁꯨꯝꯅ ꯍꯥꯏ, ꯖꯤꯔꯤꯕꯥꯝꯒꯤ ꯂꯝ ꯈꯔꯗ ꯑꯋꯥ ꯑꯅꯥ ꯅꯪꯗꯨꯅ ꯂꯥꯟꯖꯤꯜꯂꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯑꯩꯅ ꯖꯤꯔꯤꯕꯥꯝ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯄꯣꯛꯆꯕꯤ ꯑꯣꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯗꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯤꯗꯥꯛ ꯑꯃꯗꯤ ꯆꯥꯅ ꯊꯛꯅ ꯈꯔ ꯁꯤꯜꯂꯒ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯈꯤ꯫ ꯀꯁꯥ ꯔꯣꯡꯄꯨꯔꯒꯤ ꯃꯩꯇꯩ ꯂꯨꯞꯅ ꯉꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯕꯤꯗ꯭ꯌꯥꯅꯒꯔꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯛꯇꯨꯅ ꯏꯟꯃꯦꯠꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯣꯛꯆꯣꯝ ꯕꯤꯖꯦꯁꯣꯔꯅ ꯑꯁꯨꯝꯅ ꯍꯥꯏ, ꯑꯩꯈꯣꯏ ꯔꯣꯡꯄꯨꯔ ꯀꯁꯥꯔꯗ ꯂꯩꯕ ꯃꯩꯇꯩ ꯂꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ, ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯥꯏꯖꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯣꯔꯗꯔ ꯇꯥꯎꯟ ꯖꯤꯔꯤꯕꯥꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 41 ꯑꯃꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯂꯤꯆꯤꯡꯒꯤ ꯊꯧꯃꯤꯁꯤꯡꯗ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMG ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡꯅ ꯉꯁꯤ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯑꯃꯗꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯂꯥꯟꯖꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯂꯛꯈꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯛꯈꯤꯅꯒꯔ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠ 70ꯗ ꯂꯨꯄꯥ ꯆꯥꯝꯃ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯂꯤꯁꯤꯡ 6 ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 50
Kasargi Uniki Commander Kaidem Ibungoda Kosinaduna Jiribangi Awaba Tabamite is now singing Damok Mating Pankre, Kongse Aduga Mailena, Group Asiki Secretary Ozit Sorokabam, the Fundoki Bada, Santi Uni Ingna Chigna, Lajaran Bajiribangi Mate is now Kaya Hokiba Jun Taruk Tagi Landina, not Tangdulata Daba, Fibam the Lady, Landina Rivasing Awaba Kokan Biu, Haina, Masis Asangi, Fuller Ton the Leba, Lining Tosana Mahi Kubum, the LMG Homisina, Tony Toram Pangtok Palak Matamda, Aramaiting Unit 50, Kasagi Tomising, Tingnaki. Thomising asina Fongdorapagi Matung Ina, Jun Taruk Amadi Tarik Kilonabada, Ahinda Jiribamdagi, Maite Ichin Nauja Nirom Asamom the Tangja from Longnaba Chilakpadagi, Lakina Gada Relief Camp Hangdutuna, Muja Nirom Medami, Manipulengagi, Makidagi Asamlomda, Changshilaka Lady Hybrid Record Pangdabana, Madam Oiraka, Makogi Damak, Mating Panglangtabadagi, Awaba Kaya, Mayok Narakpadagi, Mui Cham Kundrom, Amuk Jiribamda Samuk Humfurom, Jiribamda Hanki, Hauji Lakinagar Relief Camp that Ladiba Mui Humfuasi, Hauji Awabakaya Kang Ladibasiki, Awabda Saru Yaba Oina, Haiba Mui Humfuasi, Dama LMG, Makiti Lupacha Matama upon Melupalising Taruk Ting Zabani, Manipugi Miamna, Jiribangi Awabatara Sinda, Mating Pangbiba Matamda, Lakinagar Relief Camp Ladiba in Messing Asida so Mating Pang Minasi Haiki. Manipura Hujik took Liberang Amadi Handak de Jogi Awaba Mayok Nakraba, Miambo Ana Ayek taking out talk to Na Hakjang Panalina Bapandamda Angel Children Hospital Uripuki Child Specialist Dr. Tauram Yaikomba Kumangi Matinga Lorena, Arambai Tengo Unit 23 Hekruzam Senduna Nomagi Oba Len Lying Bikim Ama, Kamong Maisnam Lekai Public High School taking a sipang tokre. Taramadu Medicine, Pediatrics, Orthopedics, Gynecologist, Dermatology, Surgery, ENT, Physiotherapy ki Specialist Doctor Singna Saru Yadna Kamongi Kunza Lising Ama Hemeda Lemna Lying Bagalona Matauta Hidak Sing Su Lemna Piki Amadi Sugar, Hemoglobin, Cholesterol level, Uric acid, ECG Sing Matauta Test Makalkiasu Lemna Tauki Dr. Tauram Yaikomba Kuman Child Specialist na Fongdoki Bida Tokli Bairang Asina Madam Orega Labna Chatlaga Hekta Lying Budget Pasu Yada Baduga Ising Ichawi Ting Nang Labanina Anaya York Pamatam Asigi Kalaga Arambai Tengo Unit 23 na Lying Bagi Game Amasilak Pasi Tagat Ningani Masina Mukia that Mating Pambangamni Haiki Amaramda Arambai Tengo Unit 23 na Pre-Health Camp Sinba Mating Sinbada Mating Panglakiba Dr. Tauram Yaikoma Kumanbo Arambai Tengo Mekidegisu Takata Fongdorokli Imphal District in Nongsum Amadi Pukau the Lariba Pamban Luching by UNRF MP na Mitam Miam Ngak Libasito Kanduna Atopamda Puki Basunya Yari Hide Nangasi Uyumpok Kunjau Community Hall Tapang Tokiba Kundrapong Kenraki Tungan Tongan Belup Singis Sinba Miang Mifamna Warab Laukre Mifamado Iram Damkan Belup Ikal Village Protection Force BPF Sinam United Committee of Pukau and Making Dulai Tabi Gram Panchayana Punisin Napang Tokibani Mifamadugi Matangda Ikalgi Secretary Sarang Tem Romesna Fongdokibada Mamang Jahigi Mehum Dagi Kuki Singna Hauduna Chatarakliba Lana Sida Cycle Romda Leba Kuki Terusina Iko Sadu Lampak Ging Kuman Mudolai Tabi Mayan Pana Chingba Ko Sing May Thakre Makatana Kuki Singna Pukawa Madi Laitan Pokpina Chingba Atay Kusingsu Kutana Pahonarakpadagi Kunja Singna License Kanpai Namayok Naki Adubu Hanadagi Nomay Karam na Kapkani Kanglam Daba Kunjasing na Mayok Naba Oibana Kudongcha Daba Kaya Mayok Naringida Pambay na Luching by UNRF MPA gi Battalion Ama Pukhaw Amadi Nongsimda Layakpadagi Kukising Henjilak Pangamkiri Haujik Pambay na Luching by UNRF MPA gi Camp Kaksing Kuno Amadi Ingorok Tagi Henalaiba Yari Haina Hayak Libasi Maike Songi Miyam ni Yaba Ngamloy Karigumba Lengaki Wapamasina Tabakta Ontop Matamda Kundrapam Kendra Pumba Kukina Passion Kibayabagi Akibalay Maruina Manipur Miamna Central Force na Micham Miam Ngakpirakani Haibasi Tazabalati Haike Amuram Dangasigi Mipamaduna Pambay na Luching by UNRF MP Camp Pukhaw Amadi Nongsum the Gilok Toki by Yaroi Karigumba Namduna Lautu Nabohona Labdi Chapchana Ting Nabahaiba Warep Kalorina Maite Dalandarapa Kuki Sing Jayak Bidriba Pauba Kulngakpa Singdagi Kulai Lokat Bayaroi Jingkong Jinyada Kundariba Maite Kul Singda Combing Operation Taupa Yari Hyper Warep Kya Loki Halakatra Haibi Pine of Kongdong Aduga Akwai Chibung Sia would be below Singa Set much of Pan Bangamloy other Mike from the Gil Uneleki Ladyba
ꯑꯩꯈꯣꯏꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯐꯝ ꯑꯁꯣꯝꯗꯒꯤ ꯂꯧꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗ ꯉꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯍꯨꯝꯅ ꯑꯃꯗꯤ तोान तोान माइकैदगी लेंग्री माइबेन सिंगी साइडगी वॉलंटियर की क्लब की विलेज डेवलपमेंट साइडगी वन थमजै मेडिकल एंट्रांस एग्जाम नीट की क्वेश्चन पेपर लीक होइखिबा चेनबनी हाइबा मी अहम बिहार फारे केस अदुगे मरी लेना बिहार फाखिबा मसिंग 16 सुख्रे नीट कैंडिडेट मरी की फोटोकॉपी एमी कार्ड आईफोन 15 प्लस अमा अमसुंग 1 प्लस मोबाइल अमसु पुलिस ना फंख्रे फारबा सिकंदर यदबेंदु अखिलेश कुमार अमसुंग बिटू कुमार ना हाइदोरखिबदा कैंडिडेट मरीदा वहंग अमसुंग पाउखुम चे पिथोकी फारबा मखोइदा नतना संजीव सिंह रॉकी नीतीश अमसु अमित आनंद हाइबा मियोसिंगसु चेनी हाइकी अतोपा मियोय कुंथ्रा रोमनसो वहंग चे अमसुंग पाउखुम से फंकी कैंडिडेट अमदगी परीक्षा पास तौहनगनी हाइना लुपा लाख कुंथ्रादगी निफु फाउबा लवी हाइरी एचआरडी मिनिस्ट्री ना वकत लकपदगी सीबीआई ना थिजिनबगी थबक तौबनी महायुर क्याना लेबाक सिनबा तुंगना नीट एग्जाम अमुक हना पांगथोकनबा डिमांड तौरिबनी ग्रेस मार्क फंगबा कैंडिडेट 5,500दी प्रोटेस्ट तौरिबा यावदे हाइरी अदुमोइनमा ग्रेस मार्क फंगबा कैंडिडेट 5,500 हुमफुहुमदोइगिदी रिटेस्ट तौबदा गवर्नमेंट ना यादे हाइरी ngasi miyo ema sikibaga lonena Tamil Nadu ki Kalakuriji district ta huchembe yu thaklubadagi sikiba masing 53 sukre Karunapuram da miyo 32 siki hari huchembe yu thakluba miyo chama 58 tongan hospital singda laikanari makogi manungda nupi 8 amasu trans person amasu yauri DB CID police na Govindaras Elias Kanmukuti mahaki nupi Bijaya Manaunipa Damodaran Chinadurai Phagat Kre Govindarasta Briuk supply tawbani haiba Sankarapuram dagi Joseph Elias Raja loinena thawdu chenabani haiba Ramar amasung Mades haiba miyosingsu Phagat Kre hairi Arabida maroiba pau amuhana Rongmai naga fruit na mapungoiba thawdang lauduna puthorakiba petroleum amadi gas puba gari chahom henba Imphal da yourakhre Manipur thokliba irang loisilu aikogi ilepa aikoi isana ngakserasi haiba miyang khongsa chatkhre Manipur thajilakliba masing yamlaba central force singna Manipur gi lan loisinba ngamgadoribra haina ima kunthokhanbi maya paibi secretary na hanglakli Lonina NEET ki question paper leak oikibada chenabani haiba miyoy ahum phakre Ngasigidi imes PAODAM pijaba matang asida losinjare mi ing tabiribasingbo amukha na khurumjari